ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯂꯨꯍꯣꯡꯕ ꯊꯥ 4 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯕꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯆꯅꯨ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯕꯒꯤ ꯃꯄꯨꯔꯣꯏꯕ ꯃꯀꯨꯕꯣꯛ ꯑꯃꯁꯨꯡ ꯃꯇꯩꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯦ꯫ ꯄꯨꯂꯤꯁꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯃꯦ 3, 2023ꯗꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯆꯠꯊꯔꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕꯒꯤ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯅꯨꯡꯊꯤꯜꯗ ꯃꯁꯥꯒꯤ ꯏꯅꯐꯤ ꯑꯅꯤ ꯁꯝꯖꯤꯟꯅꯔꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇ ꯁꯨꯈꯤꯕꯤ ꯁꯨꯈꯥꯝ ꯑꯣꯡꯕꯤ ꯆꯅꯨꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯀꯨꯕꯣꯛ ꯑꯃꯁꯨꯡ ꯃꯇꯩꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯐꯥꯏꯜ ꯇꯧꯔꯛꯂꯦ꯫ ꯃꯦꯀꯣꯂꯥ ꯒꯨꯂꯥꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈ꯭ꯔꯕꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯁꯨꯈꯥꯝ ꯆꯅꯨ ꯑꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯅꯐꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗꯕ ꯀꯥ ꯄꯨꯂꯤꯁꯅ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯐꯣꯇꯣ ꯑꯅꯤ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯨꯍꯣꯡꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯅꯨꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯁꯨꯈꯥꯝ ꯖꯦꯝꯁ ꯀꯧꯏ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯦꯀꯣꯂꯥ ꯒꯨꯂꯥꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯅ ꯆꯪꯁꯤꯜꯂꯨꯕꯗ ꯀꯦꯝꯞ ꯑꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯉꯥꯉꯣꯝ ꯕꯁꯟꯇꯒ ꯎꯅꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯦꯀꯣꯂꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯃꯦ 9, 2023ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯤ.ꯁꯤꯅ ꯀ꯭ꯂꯕ 11ꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯂꯕ 11ꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯝꯃꯤꯇꯤ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯝꯞ ꯑꯁꯤꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯟꯖꯦꯜꯂꯛꯂꯤꯕ ꯏꯔꯩꯆꯥ ꯀꯌꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯦꯝꯞ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯨꯝꯂꯕꯤ ꯆꯅꯨꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯦꯝꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯦꯞꯇꯦꯝꯕꯔ 2024ꯗ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯌꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯦ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯁꯨꯈꯥꯝ ꯆꯥꯎꯈꯣꯏ ꯑꯃꯗꯤ ꯃꯌꯥꯝꯕ ꯅꯤꯡꯊꯦꯝꯗꯤ ꯀꯦꯝꯞ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕꯒꯤ ꯃꯈꯥꯗ ꯀꯦꯝꯞ ꯑꯁꯤ ꯍꯥꯡꯕꯗꯒꯤ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯅꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯦꯝꯞ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯗꯕ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯇꯪꯗꯥꯡꯕ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯌꯥꯅꯕꯗꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯥꯏꯊꯤꯔꯕ ꯀꯥꯡꯕꯨ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯜꯂꯛꯂꯕꯁꯤꯡꯒꯤ ꯆꯪꯖꯐꯝ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯉꯥꯒꯨꯝ ꯈꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯂꯩꯐꯝ ꯑꯃ ꯂꯩꯔꯒꯗꯤ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:35 ꯇꯥꯔꯛꯄꯗ ꯆꯅꯨ ꯊꯧꯔꯤ ꯌꯥꯜꯍꯧꯔꯦ ꯍꯥꯏꯗꯨꯅ ꯏꯟꯃꯦꯠꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯊꯧꯔꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯦꯝꯕꯨꯂꯦꯟꯁ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕꯗꯗꯤ ꯃꯍꯥꯛꯀꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯣꯛꯇ ꯂꯩꯈꯤꯕ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯧꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯀꯨꯕꯣꯛ ꯑꯃꯁꯨꯡ ꯃꯇꯩꯅ ꯂꯧꯈꯠꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯦ ꯑꯃꯁꯨꯡ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯏꯪꯈꯣꯜꯗꯒꯤ ꯁꯤꯅꯥꯝ ꯀꯪꯂꯩꯉꯥꯟꯕ ꯃꯩꯇꯩ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯁ ꯃꯅꯤ ꯃꯩꯇꯩꯅ ꯊꯥ ꯑꯁꯤꯒꯤ 9ꯗ
Nambol PS da complaint report ama file tawraki complaint report asida phongdokhiba wafamsinggi manungda leikhidrabi chanuna mahakka leiminnarakhiba imungi miyoising thokibagi khudong chaba lauraga mahaki kada thori yanduna sijakhibani adum oinamak mahaki misi asi chingningai oi hairaduna mahakpu yamna toina mapuroiba matai amasung maku bokna aumpot purakte haiduna otpi naibibadagi masa mathanta sijakhiba oigani haina kanna chingnaba phawi mahaki luhongba adusu anirak hanna chenbadagi ningthijana pangthokhidre adubu mahakna hinglingaida mahaki lakhatpagi thoram pangthokpiu amasung aumpot pibiu hairam khibalai mahaki wafamsing adu aikhoibu pokpa imana cancer patient ama oiduna mahaki luhongba matung ikan kanadana leikhidabadagi thabakta onthokpa ngamkhide maram asina mangonda on board ki demand tawduna miyon minai chathabadagi mahak mathanta thori yanduna sijakhibu oigani maram asina thodok asida chenabasingi mathakta lakhotpam thokpa logi thabaksing lokhatpiu haijarakibani report asigi matung ina Nambol PS na tha asigi nipangi nungthil pung tarukta BNS की सेक्शन IT अमसों 35 की मखादा केस FIR नंबर 11/2025 रजिस्टर तौदुना लखटखरे अदुगा थदोक असिदा चेनाबनि हाइरिबा महाकी मपुरोइबा मकुबोक अमसों मतैबुना केस असिगा मरि लेना फागलबा मतुंग पुलिसता ड्यूटी मैजिस्ट्रेट पुथोक्तुना नुमित मंगानेगी पुलिस कस्टडी रिमांड लौथदुना वहंग पहंग थौबगी थबक चथरी हाइरे पनबा याबदी थौदोक असि हेक थोकपगा नंबोल PS की माइकैदगी अननेचुरल UD केस अमा ऑफ 2025 su motuda lokhatpa leikrabni adu moinama mapuroiba makubo amasung mataida sinariba marasing asi achumbra natraga aranbra haibadudi haujipaugi oina khangba ngamdri haire matang asida video asi loisinjarage channel sibu nuksibiduna subscribe tawsanbiyo haina ningsingjari maruoiba I pau sing khangalaga pathokjage thank you